ꯑꯩꯈꯣꯏꯅ ꯑꯐꯕ ꯁ꯭ꯄꯣꯔꯠꯃꯦꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯑꯁꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯄꯨꯊꯣꯛꯑꯁꯤ ꯑꯗꯨꯕꯨ ꯗ꯭ꯔꯒꯅ ꯂꯥꯡꯒꯣꯏ ꯆꯦꯟꯁꯤꯜꯂꯕ ꯏꯁꯤꯡꯅ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯣ ꯑꯔꯦꯝꯕ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯥ इलेक्ट्रॉनिक मीडिया की चौखलाबा मतमसिदा अखोईसु मतमतमी अहोंबसे अदुम लाई भारत की एजुकेशन सिस्टम में अहोंब लाई अदुना अखोई अनौबा सरकार सिगे अनौबा योनसिदा इंडिया गवर्नमेंट न्यू एजुकेशन पॉलिसी एना पुथोकना होती भारत पुनबदा स्पोर्ट्स इशू कोई तक थानबा यादबा अदुबु पोसकबा नसिदी ओइले बिसिदी अदुदसु नत्तना अखोई याम पिक्पा मणिपुर खुनाई मसक ताबदा अखोई स्पोर्ट्स से अबदी एग्रीकल्चर सिदा अचौब थौदां लौदुना अदुना मरम ओइगादा नसिदी तौदबा यादबा पार्ट अमो ओइराबा स्पोर्ट्स सिदा एडवांस इंटरमीडिएट कॉलेज दगी ओरिबा अगांसिंसिगे टैलेंट मखोई स्किल येंगादा अखोई तुंगी वखलोल अमगा सागलगा तौबीरमगी सिदौतदी एडवांस इंटरमीडिएट कॉलेज को मैकेजी अपोई सेंगा थागत फोंदोक्से अदुदा अखोई अगांसिंसिबु नमदना अखोइदा चटनिबा मैकेजी अखोइदा पुरगा चट्टे यारोय मखोइदा पाबिबा लबीजुदा चटनबैदबदा कोई होदबसे न्यू एजुकेशन पॉलिसी की जो पार्ट बने स्पोर्ट्स अमसु एजुकेशन अनी से थादबा यादे से न्यू एजुकेशन पॉलिसी ताइने अनी सिदा चटनिनदबा तबजुदनी अखोई साथ कुनाइदा अखोई अहोंगु मयाम लाइसे अदुदा अदुबा अहोंगु मयाम से लापसिदा अखोई साथ सिदा होगै बबोय वकलोनसिदा मसे होगक्तदबगे अफब लबीदे चटदबगे दायित्व से ओजासिकी सियाम लेइए हौजिकि स्पोर्ट्स से अखोईदगी लाफोक्पा यादबा पोसक अमा ओइरबनी अखोई हिंगनबगी लबीदे स्पोर्ट्स सु अचौब पार्ट अमदि ओइरबनी समाजब सेबदसु ख्वाइदि चौब पार्ट ओइगलबनी मानदि ngasi स्पोर्ट्स टैलेंट लैबा सोइदम केचुब लबीदे दुम चटनबगी तंजादो मखोइदे पीबनेबा अदुदैदा अखोई स्कूल सिदा गाइड तौबियोदना प्लान चकदोइदे अदुदा ओजागा साथ अनिगी मरत लैबे रिलेशनशिप से याम दरकार ओइरबसिदै सब हौजे अखोई खुनाई से रखी अकनबा सबपू मगदम मालेम से जोट पे याबगी पियम लापन नतना इंडिया की ओइना दक सिजिनबदा कोई मणिपुर खुनाई सिदा ख्वाइदगी मंगसिन थारे अदुगी मदतबो मणिपुर की ओइनो येबदा अखोई मोइरांग से नंबर 1 लेबा अदुदा दे कोई क्या मुसले सिगुम लूरब तंजा सिदा अखोई करी करी दायित्व लौगदगी हैबसे मसिगुम क्या से उबदगी अखोई म्यूजिक मियाम मिसिनी सो ओदिबा से एनबीए ना मागी अरोबे खाता मासे खल्लगा तबाई तौदाई दक्षिणो मणिपुर से कंबंगमदगे मणिपुर स्टेट से दक्षिणो से लो कबाई ओदिगे द खल्लगा मा मसा से अहिं क्या तुमना मतदबो कब समझाले फॉरेस्ट एरिया कदवे यादे जो रिजर्व फॉरेस्ट एरिया प्रोटेक्टेड फॉरेस्ट एरिया कदवे यादे ना अचौबो थौदा लौवे मुसदा मा कोजे येंगमदो मुददा मगोदा सिटन के आबद तौबीदना हाथ के दी टुकदे हैबा पोट मयाम हो लादना हजे अवाब क्या अखोई खुनाई जे कदम मा लौवे थौदासदा अखोई सपोर्ट तौम पोक्तबदा सिनी हैदना सिगी लैबिरिबा ओजासिगम साथ सिदाइदा हंजनी से ngasi akhoi afaba sportman kya ma puthoase adai akhoi le haisu maya ma akhoi school sidagi puthoase adugo dragna langoi chanchilaba ising na taningai le to badamna akhoi punamuk to are bata doi nata mago egadi afaba chhatra puthokna isda afaba sportsman puthokpa afaba chhatra puthokpa ge iroidana akhoi hai riba poching jo koi tanbada akhoi thauda chauna lo to iem mase Siri Bien Doctor, our Disaka Chicada, in Fokada, but Langadi, a quick put the market dieta, Sauna, Locum to E. Having Simple to be a basic benefit college, we say, to mass rupees post, we see it could also know that.
ꯑꯩꯅ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯅ ꯃꯥꯡꯉꯤꯕ ꯃꯌꯥꯝ ꯎ ꯌꯥꯟꯊꯠꯄꯅ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯁꯨꯞꯅꯒꯤ 20 ꯃꯤꯅꯠꯇ ꯑꯣꯏꯔꯁꯨ 10 ꯃꯤꯅꯠꯇ ꯑꯣꯏꯔꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯅꯨꯡꯇꯤꯃꯛꯀꯤ ꯄꯤꯕꯤꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯒ ꯃꯃꯥ ꯃꯄꯥꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯪꯁꯤꯜꯂꯛꯏꯕ ꯋꯥꯔꯣꯜꯗ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯔ ꯃꯈꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯑꯦꯗꯚꯥꯟꯁ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯀꯣꯂꯦꯖꯗ ꯂꯧꯔꯦꯅ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯑꯩ ꯄꯨꯊꯣꯛꯑꯒ ꯀꯥꯎꯈ꯭ꯔꯦ ꯃꯥꯒꯤꯗꯣ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯅꯔꯥꯟꯁꯦꯟꯗꯒꯤ ꯃꯥꯗꯒꯨꯝꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯃꯥꯅ MMA ꯊꯣꯛꯂꯛꯄꯗ ꯅꯠꯇꯅ ꯐꯨꯠꯕꯣꯜꯗꯁꯨ ꯑꯦꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯕꯦꯗꯃꯤꯟꯇꯟꯗꯕꯨ ꯑꯣꯏꯔꯦ ꯑꯃꯗꯕꯨ ꯑꯣꯏꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯨꯗꯤꯡꯃꯛꯇ ꯑꯦꯗꯚꯥꯟꯁ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯀꯣꯂꯦꯖꯇ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯉꯁꯤꯒꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯁꯤꯗ ꯎꯠꯂꯤꯕ ꯃꯈꯣꯏꯒꯤ ꯊꯧꯅꯥꯗꯣ ꯑꯣꯖꯥꯁꯤꯡꯅ ꯍꯦꯟꯅ ꯍꯥꯞꯄꯤꯔꯒ ꯃꯈꯣꯏꯕꯨ ꯏꯟꯀꯔꯦꯖꯃꯦꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯄꯂꯦꯝꯁꯤꯗ ꯇꯥꯛꯄꯗ ꯑꯦꯗꯚꯥꯟꯁ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯀꯣꯂꯦꯖꯁꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯉꯁꯤꯒꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯁꯤꯅ ꯑꯩ ꯇꯥꯛꯑꯦ ꯍꯥꯏꯅ ꯂꯧꯖꯩ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯦꯝꯕꯗ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯁꯦꯝꯕꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯀꯟꯕꯗ ꯚꯥꯔꯠ ꯀꯟꯕꯗ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯑꯦꯗꯚꯥꯟꯁ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯧꯗꯥꯡ ꯂꯧꯁꯤꯡ ꯍꯥꯞꯄꯤꯗꯨꯅ ꯑꯐꯕ ꯉꯥꯛꯇ ꯃꯪꯒꯣꯜ ꯑꯣꯏꯔꯛꯄꯤꯅꯕꯁꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯠꯅꯧ ꯏꯀꯥꯏ ꯈꯨꯝꯅꯧ ꯎꯠꯆꯔꯤ